Matam kuirabagi tungda Nungsiba ichilinausinggidamak ngasidi amuk Islamgi Mapao na Hajrat Yunus A.S gi Punsi Wari puduna laksari Nungsiba ichilinausing ekoi hojik punna khangminarasi Hajrat Yunus A.S Syria gi sahara amada Israel gi imung amada Hajrat Yunus A.S poke Mahaki marusing Amasung dharma laibagidamak angang oina maming fauramme mahagna mahaki jat ke fazar binupi ama luhonglamme makhoi machanupa ani pokchiramme matam asida ninebe laibak te chatlu amasung Allah gi dharma sandoku haina Allah taala gi sanaya thang adu mahagna fangjaki laibak ke konung oiriba ninebe haiba se mikok lakh amadagi hena laiba sahar amane Syria laibak chawkhatlammi aduga ningthorial sing aduna sahar adu fazaba dalal na amasung konung kayana leitenglamme khutsa haiba amasung lalol itikna laibak A.S.Gi achauba lalthum amuk hengat halamme sahar asi ina khullammi amasung praja singna kena mauna leiramme toigum masung makhoi de khutna saba murti bu latli hingsaya itambani amasung sahar asi pap ki sahar oikhre Ninebegi miwa Allah Taala gi lambi da chingsannaba Hajrat Yunus A.S gi mathau oiramme Syria da laiba mahaki poknafam sahar thadogu haina Allah Taala na Hajrat Yunus A.S da khanghankre mahagna maribak pu nungsiba amasung masida nungaina laibadagidi Rasool ama oibagi thabakna yamna hena thak wangi haina mahagna lowi Marmasina Hajrat Yunus A.S na Mahaki imung manunga loina na Ninebe gidamak yatra tawkre Asangba awaba khongsat ki matungda Ninebe da thungkre Asumba pamba amasung mathona laiba mi khara nattana Ninebe gi mi singna Hajrat Yunus A.S gi dharma gi pautak amasung warak watem punmak tabi khide Khutna saba murti puja tawba thadogu haibu Hajrat Yunus A.S gi akanbu tarka sing adu makhoi khangi tawigum masung makhoi gi mapa mapu gi dharma aduk thuna thadokpa asi mapungning de yaninglamde Hajrat Yunus A.S sahi nifu changna Ninebe gi mi sungbu Allah gi dharma de onsil hanaba hotnarame masing yamlaba mi sing adra Mahaki wabu kaktat pasida Hajrat Yunus A.S na makhoibu hunduna kihlame amasung Allah Taala gi A.S.W.gi makhoi gi mathakta hai thabinaba haizirame mahang lauthoklamme makhoi gi sajat adu fagat handrabadi numit kunthraga marini gi matungda akibagi masak oirba asabagi nungsit ama sitpa hauragani matungda thangna na mai ising amasung nungsit atop khudong thiba kaya laktuna numit marini subada makhoi gi sahar mang tak halagani Allah na mahaki dua yabi khre adum oinamak Ninebe gi mi singde awaba fanglagani haina kihan banatraga section na piba pautak punwak low khidre numit kunthraga mangani surakpada Hajrat Yunus A.S na Mahaki imung manung loina na sahar thadokre amasung khajiktang lapna leiba chiklaba mafam amada namaz tawbada amasung Allah gi zikr da pungning lupsillamme arapa mafam amadagi sahar adu karam tawna mang takhan khibage haibadu yengba pamlamme Hajrat Yunus A.S lauthok khibagum thodok ama thokre akaknaba numit asida atiya asil leichin na kuplamme amasung asabagi nungsit ama Sathina sit bahuramme Masida sahar gi mi punwak yamna akiba pokhi makhoina mahaki dharma du yazare haina lauthokna bagidamak Hajrat Yunus A.S bu unage hotnaramme tawigum masung kadai de sumavu fangkhidre ning bakairadu makhoina khutna saba murti punwak thugaire praja punwak Allah de iman purakle amasung Allah Taala da maral ngakpina bagidamak dua tawzare Hajrat Yunus A.S na dharma gi maru hulambadu makhoi gi thamoi nungda mayol chongbugum tawre ngakpi heirba Allah Taala na makhoi bu ngakpi duna awaba dagi kan bikhre
mahakna leiramba mafam adu Hajrat Yunus A.S. na karisu khanglamde masigi tungda saharda kari thodok thokrabage haibasu mahak khangde soidana thoklaragani lauthokhiba khudong thibagi masak oiraba awaba matau adu karamna lebhankhibage mahak ngaklamme thodok aduna mahakpu minamba tahalle ko haiba asida ahoina dum kiba pokre karina haibabu ninebe adho minamba amagi dandi di sibani haibasi mahak khangi kari maramgidamak dandi ase pikhidabano ithi zindana amasung Allah Ta'ala gi mafamdagi makhata ba pautak ngaiba tawdana mahak masamak yamna labna sahar amad loi thazarage warep khre asum lakbado ichen kanna chenba turel ama lanbado mahaki loina biga macha atomba aduga ising ichen na chen thaduna pubi khre turel gi torbandage macha ahn adu kaina lakre thawai wana amasung naitom tana mahak samudra tamna chatpa jahaz amada tongkhre jahaz mapot pik than hapi numit humni holaklaga jahaz asi nonglei nongsit thengnare maram sadana dharmada thazabagi matung inna michen minai oiba ama jahaz yawramgani makhoi maraibak thiba thokhalliba asigi daidi mahangna oigani haina hiroi sing aduna khalamme Hajrat Yunus A.S. na masamak Allah dagi chen thoraklaba minai amani haina khangkhre maram asina michel adu masamak ni haina lauthokhe tawigum masung hiroi sing aduna di Hajrat Yunus A.S. bu michen amani khankhide aduna chithi khela tawre amasung ahumlak hanna Hajrat Yunus A.S. da faukhre ithakkalaba samudra da mabu hunthare timi ko wangazau amana Hajrat Yunus A.S. bu yotkhre nga gi mamlaba mapuk manung da Hajrat Yunus A.S. puksel sengna toba tawzai amasung Allah Ta'ala da kapcharme ya Allah nahak natna lai atai leite nahak putaramna thagachari oibamak ai langzerure asum tawna Allah Ta'ala na maral ngak pikhi numid humni gi matung da nga aduna mahakpu samudra gi torban kangphal tan lanthok pirakle mahak masan nungairamde aduga chaksu lamlamme mahak aseng banung sid darkar oirammi amasung singna leiba pamlamme mana pungba tarbus pambi amagi makhada urum tanglamme amasung masigi mahisu charamme asum tawna masa tekhat halaga amasung mapangal kangkhat halaga nineba gi damak yatra tawkhre lambi da asum lakpada mahakna sikhre haina khanba mahaki nupi amasung machanupa ani aduga unarame khungi mina machanupa ahan adu kaige khayatagi kanbirame amasung asigumna mahaki nupi amasung machanupa atomba adusu tureldagi amuk hanan lokhatlamme makhoina ninebada thunglaba matamda Hajrat Yunus A.S. harau taramna okpirame matau karamna murti puja tawbu thadokhiba amasung matau karamna Allah Ta'ala na makhoibu ngakpi khibage haiba sitabado mahagna mahaki asoibadu khangzakhre amasung makhata na Allah Ta'ala da maral ngakpi na bigidamak dua tawzare mahaki lamjing makhada nineba amuk hanna dharma chenba migi sahra oihankhre sahi kunthra chupna dharma sandoklabagi matungda Hajrat Yunus A.S. mafum adud leikhite Tigris turel gi mapanda taba hojikal gi Baghdad shahar gi awang da mile sani kunthrarom chatlaga leiba thaina digi hauna leiraklaba chingdum asi Hajrat Yunus A.S. nabi gi kabar lei masjida Hajrat Yunus A.S. bu dafan tawki Nungsira bichil nausing video asibu mi pungkhudmak da share tobiyu amasung comment section da mathangi video amada karamban nabi gi Punsi Wari Nungsiba ge haibadu haibiramo Allah amasung Mahaki Nungsiba Rasool S.A.W.gi Apaambada Punsi Naba kanna Hotnasi